Zekin, masayadagi ngairaga wahayam po hairtabagine. Punishment. Chalo, kaya kululro. Karigumba nangbo yimsidagi thiba phangdraba. Ay mapanda ngaramke. Karigumba phangaba. Chalo, lulro. Ay masing tiragi ko. 1, 2, 3. Angel, oy ma. Angel do where khangbadagi hotna sengre. Kaidno khangde lodgre. Zekin, 9, 10. Darling, I'm coming. Where are you? La 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 la. Angel do mihul sudre. Mapisu tapna tarai. Taseng na mahag Zeki nungsirambadu magi moong matugduda kiba pakhatpa masu yaure. Yumsida kanamtaga leitre. Mapukningdu amukka henna nungsire. Godres manungduda susud kapi. Godres mapandagi. Oi, kapsinabana kanaro. Hi, Kradine. Wasak nga ako nupani. Oh, baby. Don't break my heart. Toro. Angel na kap na kaure. Zekiya. Zekin. How ne? Nungsibya. Sor punin na siba tarime. Toro ba? Toro me. Godres tu hangtori. Angel. Tale. Hangtoro kano. Mama. Angel mama ko kape. Zekin, imay, sidi mo amanina. Hey, ay na kayo pata batang to gawin natin he. Si bata rin ni sor punira nang mo. Kaptoy saruk na, saksa mo sila ay ba? Taliso, tawsa na idukhangi. Zeki, pamaga kape ba Angel do makutusing laga manak na sing sila eh. Kap kano, noy mo ay halama din na ay na kayo kita umara neba. Seb, sak lame ba? Yumday suna, kemda sakri. Noy father mother ki suyong na puna sa thorslo. Angel do handagti nokmi. Zekin, kapsit pi. Da Zekin na natro, kapalisa. Adu isaktu da na, koi basat mina baga di ikaize. No mo ketaro. Hoy, lo, sahan zawrasi. Nusiba kangnamdaba hero do, nupidugi ingaw zaba, isam-samzaba matawduda, tamoy mahilang thore. Ay koi na di khangda na pangai highway warning. Sidanin adhamora sunay maps. Oy ma. Nasana ani du de khare hendoira. As loire lo. Ani du kisan na saksana na basem sari. Dining table du da phamlaga amadi maya umsin ba kaw khai sak thiri ba nupi du mamit paw kupta ga yengi. Angel. Aduma ye kano kise. Koi ba salorisi. Sakcha tu ogana ki kulupi sanase. Ko. Ngamdreso. Ngamdaba yaro. Sanaseba. Nang he sanauso. Kaya ba? Nathan sanaway ba? Adoy mamangido. Adoy mamangbo. Ay, kay haikige. Nang kadi kayo. Ha? Aya. Dazikya. Sorry. Sorry haraga tiyabro. Ha? Launa gera launa roira. Taxi kasi kaya kano. Nyet na sini. Hoy, matungda hayarige ba? Yarese, sars, lame. Anidu saksa minare. Zekin. Ay lebiro. Sik na kasay na. Sasaso. Iku inyam lakpo na halmatari minang mo. Hoy. Asum na saktuk laga kolik tu Angel na lusin badu adum yang agalay. Angel. As, tabag ka daw mong kangdi. Da, kay kuyang no ba? Ay kisi hay ba? Nahan kay na yang hudabagi pula pukalin na tauro. Loire. Ado, ay may tarukigi. Kuiro eba ko. Hoy. Pung amok tani. Na draw. Choy. Oy. Namay du taraga na. Losala cream nam taraga patolo. Namit yakpi simban tasin question bido. Torokon. Gari di kau thana mekong. Ayam hina deb. Nupi ne kewsa supam pam dasin. Angel du suktok laga. Bathroomda mamay de thururaga cream mama tayraga isam samna dress su masana na simple loina thore. Da salase. Zeki tuminale. Salase. Papa hoy halani haiba. Amukasu tuminale. Da Zeki. Ha. Phazare. Aduni dana. Salase haiba. Hoy lala.
ꯑꯅꯤꯗꯨ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯑꯣꯏꯅ ꯍꯜꯂꯛꯄꯗ ꯒꯦꯠ ꯂꯣꯜꯂꯝꯃꯤ ꯑꯦꯟꯖꯦꯜ ꯃꯃꯥꯒꯤ ꯐꯣꯟ ꯂꯥꯛꯏ ꯑꯌꯥ ꯃꯃꯥꯅꯦ ꯍꯜꯂꯣ ꯃꯃꯥ ꯁꯣꯗꯣ ꯑꯟꯇꯤ ꯁꯨꯕꯤꯗꯥꯗ ꯄꯤꯔꯝꯕꯅꯤ ꯍꯣꯏ ꯍꯣꯏ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯤꯅꯣ ꯑꯩ ꯗꯥ ꯖꯦꯀꯤꯒ ꯀꯣꯏꯕ ꯆꯠꯂꯤ ꯀꯨꯏꯔꯣꯏꯌꯦ ꯐꯔꯦ ꯐꯔꯦ ꯀꯨꯏꯔꯛꯀꯅꯨꯀꯣ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯖꯦꯀꯤꯅ ꯀꯨꯏꯔꯛꯑꯣꯏ ꯀꯥꯏꯅ ꯆꯦꯟꯗꯣꯏꯁꯤꯕꯨ ꯑꯦꯟꯖꯦꯜ ꯋꯥꯊꯤꯗꯤ ꯆꯦꯜꯂꯅꯤ ꯉꯁꯤꯗꯤꯅꯦ ꯎꯄꯥꯏ ꯂꯩꯇꯦ ꯀꯅꯥꯝꯇꯅ ꯀꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯁꯤꯅꯤ ꯗꯥ ꯖꯦꯀꯤ ꯑꯩ ꯀꯩꯝꯇ ꯍꯩꯇꯦꯀꯣ ꯐꯔꯛ ꯇꯥꯔꯛꯀꯅꯨ ꯑꯗꯨꯕꯨ ꯃꯌꯦꯛ ꯆꯪꯕ꯭ꯔꯣ ꯐꯤꯂꯝꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯣ ꯌꯦꯡꯂꯁꯨ ꯑꯗꯨꯒꯨꯝꯕꯗꯤ ꯄꯥꯛꯅ ꯌꯦꯡꯗꯕꯅꯤꯅ ꯈꯪꯗꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯣꯏ ꯌꯦꯡꯅꯔꯕꯅꯤ ꯅꯪ ꯁꯣꯏꯅꯕ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯣ ꯏꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦꯅ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯗꯨꯕꯨ ꯅꯪꯗꯤ ꯅꯣꯏ ꯃꯥꯗ ꯀꯩꯗꯧ ꯍꯥꯏꯔꯤꯕ ꯁꯣꯅꯣꯁꯤꯗꯤ ꯏꯃꯥꯅ ꯇꯥꯛꯄꯤꯗ꯭ꯔꯗꯤ ꯀꯅꯥ ꯇꯥꯛꯄꯤꯗꯧꯔꯤꯒꯦ ꯖꯦꯀꯤ ꯒꯥꯔꯤꯗꯨ ꯁꯠ ꯈꯥꯝꯃꯦ ꯀꯔꯤꯕꯣ ꯑꯗꯨꯝꯕꯗꯣ ꯃꯃꯥꯅ ꯇꯥꯛꯄꯤꯗ꯭ꯔꯗꯤ ꯀꯃꯥꯏ ꯍꯩꯗꯣꯏꯅꯣꯕ ꯅꯣꯡꯇꯗꯤ ꯇꯥꯛꯄꯤꯗ꯭ꯔꯒ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯇꯝ ꯂꯥꯛꯑꯒ ꯍꯩꯖꯅꯦꯅ ꯑꯗꯨꯝ ꯍꯥꯏ ꯉꯥꯏꯈꯣ ꯅꯪ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯩꯃ ꯆꯥꯛ ꯊꯣꯡ ꯊꯥꯛꯄꯗꯨꯅꯤ ꯑꯩ ꯀꯩꯝ ꯍꯩꯇꯦ ꯍꯥꯏꯕ ꯑꯁ ꯂꯣꯏꯔꯦ ꯑꯩꯅ ꯑꯃ ꯅꯪꯅ ꯑꯃ ꯃꯨꯁꯅꯥ ꯇꯥꯔꯦ ꯑꯗꯨꯅꯤ ꯗꯥꯅ ꯍꯥꯏꯗꯨꯅ ꯀꯩꯅꯣꯕ ꯀꯩꯁꯨ ꯅꯠꯇꯦ ꯌꯥꯔꯦ ꯚꯥꯞ ꯐꯔꯨꯕ ꯉꯁꯤꯗꯤꯅꯦ ꯏꯇꯨꯗ ꯐꯥꯎ ꯏꯀꯥꯏꯔꯦꯗꯨꯅꯤ ꯇꯧꯏꯁꯦ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯕ ꯍꯣꯏ ꯅꯄꯥꯒ ꯅꯃꯥꯒꯅꯅꯦ ꯅꯪ ꯄꯣꯛꯂꯛꯄꯩ ꯃꯇꯥꯡꯗꯣ ꯐꯔꯕ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯆꯕꯦꯡ ꯆꯕꯦꯡ ꯁꯨꯝ ꯍꯪ ꯂꯩꯔꯝꯃꯤ ꯑꯦꯟꯖꯦꯜꯅ ꯑꯠꯆꯥ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯌꯥꯝ ꯇꯨꯀꯠꯆꯩꯌꯦ ꯀꯩꯑꯕ ꯀꯩꯁꯨ ꯅꯠꯇꯦ ꯅꯀꯣꯛ ꯀꯥꯏꯅ ꯄꯤꯛꯅꯤ ꯈꯨꯄꯤꯛꯇꯨꯒ ꯑꯩ ꯆꯥꯎꯕ ꯂꯣꯏꯗ꯭ꯔꯤꯌꯦ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ ꯑꯩꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯗꯅꯦ ꯋꯥꯡꯂꯛꯈꯤꯅꯤꯌꯦ ꯋꯥꯡꯂꯛꯈꯤꯅꯦꯕ ꯅꯪꯕꯣ ꯁꯤꯔꯦꯗ ꯑꯩꯗꯤ ꯄꯣꯀꯦꯠ ꯗꯣꯛꯅ ꯋꯥꯡꯗꯅ ꯀꯌꯥꯝ ꯋꯥꯡꯗꯣꯏꯅꯣ ꯆꯠꯂꯣꯍꯦ ꯅꯁꯛꯇꯨꯒ ꯁꯛꯄꯨꯗꯤ ꯊꯤ ꯈꯪꯖꯩ ꯑꯗꯣ ꯑꯩ ꯋꯥꯡꯗꯧ ꯋꯥꯠꯂꯤ ꯍꯣꯏꯗ ꯍꯣꯏꯗ ꯖꯦꯀꯤꯅ ꯑꯦꯟꯖꯦꯜꯗꯨ ꯀꯣꯏꯄꯨ ꯍꯦꯛ ꯄꯨꯏ ꯂꯥꯁꯇ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯑꯦꯟꯖꯦꯜꯗꯤ ꯄꯥꯈꯠꯂꯛꯏ ꯗꯥ ꯊꯦꯡꯉꯦꯕ ꯍꯜꯂꯁꯦꯕ ꯍꯣꯏ ꯆꯦꯜꯂꯗꯕꯅꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯩ ꯇꯜꯂꯦ ꯍꯥꯏꯕꯅꯤ ꯉꯝꯈꯤꯔꯣꯏ ꯍꯥꯏꯕ ꯑꯦꯟꯖꯦꯜ ꯀꯞꯊꯣꯔꯛꯏ ꯖꯦꯀꯤꯅ ꯑꯇꯣꯞꯄ ꯂꯩꯔꯕꯣ ꯄꯨꯟꯁꯤꯒꯤ ꯅꯨꯄꯥ ꯀꯣꯏꯕꯗꯤ ꯂꯥꯏꯗꯅ ꯍꯟꯅ ꯐꯥꯎ ꯌꯦꯡꯗ꯭ꯔꯤꯕꯅꯤ ꯈꯪꯉꯕꯣ ꯑꯣ ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯕꯦꯕꯤ ꯑꯩ ꯕꯦꯕꯤ ꯀꯧꯗꯤꯌꯦ ꯉꯁꯤꯗꯒꯤꯅꯦ ꯀꯧꯔꯗꯣꯏꯅꯤ ꯍꯜꯂꯁꯦꯕꯗ ꯊꯦꯡꯉꯦꯕ ꯄꯨꯡ 5 ꯇꯥꯗꯣꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯣ ꯅꯨꯡꯁꯤꯌꯦꯕ ꯑꯗꯨꯗꯤ ꯆꯦꯜꯂꯁꯤ ꯑꯦꯟꯖꯦꯜ ꯃꯃꯥ ꯀꯧꯔꯒ ꯀꯞꯈ꯭ꯔꯦ ꯑꯩ ꯇꯥꯅꯤꯡꯗꯦꯍꯦ ꯀꯞꯀꯅꯨ ꯊꯤꯜꯂꯒꯦ ꯌꯥꯔꯦ ꯆꯦꯟꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅꯅꯦ ꯅꯪꯅꯦ ꯃꯇꯨꯡꯗ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯌꯥꯔꯦ ꯊꯤꯜꯂꯒꯦ ꯂꯥꯛꯑꯣ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯍꯥꯏꯅꯗꯉꯩ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯔꯛꯏ ꯖꯦꯀꯤ ꯁꯥꯎꯔꯦ ꯍꯥꯏꯕ ꯑꯦꯟꯖꯦꯜꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯀꯤꯗꯅ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯅ ꯃꯥ ꯅꯨꯡꯁꯤꯕ ꯌꯧꯗꯕꯒꯤ ꯋꯥ ꯉꯥꯡꯂꯛꯇꯕꯅꯤ ꯈꯜꯂꯒ ꯀꯩꯝꯇ ꯍꯥꯏꯗꯦ ꯒꯥꯔꯤꯗꯨ ꯑꯗꯨꯝ ꯊꯧꯔꯛꯏ ꯃꯌꯨꯝ ꯌꯧꯕꯒ ꯑꯦꯟꯖꯦꯜ ꯗꯥ ꯑꯩ ꯗꯥꯕꯨ ꯅꯨꯡꯁꯤꯌꯦ ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯁꯥꯎꯅꯣꯕ ꯀꯣ ꯌꯥꯔꯦ ꯀꯨꯝꯃꯣ ꯑꯦꯟꯖꯦꯜ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯖꯦꯀꯤꯅ ꯀꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯈꯠꯅ ꯀꯨꯝꯈ꯭ꯔꯦ ꯋꯥꯍꯩ ꯑꯃ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯑꯦꯟꯖꯦꯜ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯖꯦꯀꯤꯁꯨ ꯈꯪꯏ ꯖꯦꯀꯤꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯄꯥꯕꯨꯡꯗꯨ ꯆꯩ ꯄꯥꯏꯔꯒ ꯉꯥꯏ ꯂꯩꯔꯝꯃꯤ ꯖꯦꯀꯤꯅ ꯑꯁ ꯃꯁꯤ ꯇꯧꯔꯅꯤ ꯈꯟꯗꯅꯅꯦ ꯆꯦꯜꯂꯁꯦ ꯍꯥꯏꯕꯅꯦꯕ ꯃꯗꯨꯒꯤ ꯍꯩꯅꯤꯡ ꯃꯔꯨꯗꯣ ꯑꯁ ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯩ ꯑꯣ ꯖꯦꯀꯤ ꯅꯪ ꯉꯁꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯒꯥꯔꯤꯗꯨ ꯍꯥꯟꯅꯒꯤꯗꯨꯗ ꯃꯐꯝ ꯆꯥꯅ ꯊꯝꯃꯝꯃꯒ ꯀꯤꯔꯨꯝ ꯊꯧꯔꯛꯏ ꯏꯃꯨꯡ ꯆꯠꯀꯦ ꯇꯧꯕꯒ ꯖꯦꯛꯁꯟꯅ ꯉꯥꯏꯈꯣ ꯅꯣꯡ ꯄꯨꯡ ꯉꯥꯟꯕꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯅꯕ ꯌꯥꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯩ ꯂꯝꯗꯩꯅꯣ ꯍꯥ ꯀꯅꯥꯏ ꯃꯆꯥꯅꯣꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯆꯥꯅꯤ ꯃꯅꯤꯄꯨꯔꯗꯩ ꯃꯥꯏ ꯀꯥ ꯇꯝꯅ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ ꯖꯦꯛꯁꯟ ꯍꯣꯏ
ꯃꯁꯤ ꯀꯣꯊꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯊꯣꯛꯇ ꯌꯥꯔꯣꯏꯗꯧꯔꯤꯅꯦ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯗꯧ ꯇꯧꯔꯤꯃꯤ ꯖꯦꯛꯁꯟꯁꯨ ꯁꯧꯔꯥꯡꯅꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯑꯁꯣꯝꯗꯁꯨ ꯅꯨꯄꯤꯗꯨ ꯃꯄꯥꯅ ꯐꯨꯗꯦꯗ ꯈꯥꯛꯏ ꯔꯣꯁꯟꯅ ꯑꯉꯥꯡ ꯑꯣꯏꯔꯁꯨꯅꯦ ꯆꯦꯟꯒꯦꯒ ꯆꯦꯟꯈ꯭ꯔꯣ ꯍꯧꯖꯤꯛꯄꯨ ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯪꯅ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯕꯅꯤ ꯍꯥ ꯍꯦ ꯅꯆꯥꯁꯤ ꯋꯥꯔꯣ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ ꯅꯠꯇꯦ ꯊꯕꯛ ꯏꯟꯈꯥꯡꯁꯨ ꯀꯩꯝꯇ ꯍꯩꯇꯦ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯑꯩꯈꯣꯏꯕꯨ ꯌꯣꯜꯂꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯁꯨꯅꯤꯇꯥꯅ ꯑꯁ ꯃꯣꯏꯕ ꯌꯥꯔꯦꯕ ꯇꯣꯛꯄꯤꯔꯣ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤ ꯇꯣꯛꯄ ꯍꯥ ꯌꯨꯝꯁꯦ ꯅꯣꯏꯅ ꯍꯦꯛꯇ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯩ ꯑꯃ ꯂꯩꯔꯤꯁꯤꯕꯨ ꯀꯩ ꯑꯣꯏꯅ ꯎꯒꯦꯕ ꯃꯄꯥ ꯃꯃꯥ ꯐꯥꯎ ꯀꯤꯗ꯭ꯔꯒ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯀꯔꯝꯅ ꯆꯅꯧꯗꯣꯏꯅꯣ ꯃꯃꯥ ꯅꯪ ꯍꯥꯟꯅ ꯐꯨꯔ ꯐꯗꯧꯅꯤ ꯍꯩꯃ ꯀꯩꯅꯦꯒꯦ ꯁꯤꯗꯤ ꯑꯦꯟꯖꯦꯜ ꯄꯄꯥ ꯑꯩ ꯂꯥꯜꯂꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯨꯔꯤꯒꯦ ꯅꯊꯟꯇꯅꯤ ꯀꯦꯅ ꯂꯨꯅ ꯇꯧꯔꯦ ꯃꯇꯤꯛ ꯌꯥꯝ ꯐꯠꯂꯣꯏꯗꯧꯔꯤ ꯆꯪ ꯊꯣꯔꯛꯑꯅꯨꯀꯣ ꯑꯦꯟꯖꯦꯜ ꯀꯞꯄꯒ ꯃꯥꯏ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯖꯦꯀꯤꯗꯤ ꯏ ꯀꯥꯔꯤꯕꯅꯤ ꯃꯤꯒꯤ ꯃꯆꯥꯗꯨ ꯀꯩꯗꯧꯔꯝꯅꯤꯒ ꯈꯪꯗꯦ ꯃꯦꯁꯦꯖ ꯊꯣꯛ ꯊꯥꯖꯤꯜꯂꯦ ꯑꯣꯏ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯀꯣ ꯄꯄꯤ ꯇꯧꯕꯁꯨ ꯐꯪꯗꯕ ꯍꯌꯦꯡꯅꯦ ꯅꯣꯏ ꯐꯥꯗꯔ ꯃꯥꯗꯔ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯩ ꯂꯥꯛꯀꯦ ꯀꯦꯀꯨ ꯂꯨꯄꯤ ꯁꯥꯟꯅꯁꯦ ꯑꯩꯅ ꯂꯣꯠꯂꯒ ꯅꯪꯅ ꯐꯣꯡꯂꯦꯗꯅ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯧ ꯅꯪꯅ ꯂꯣꯠꯂꯒ ꯑꯩꯅ ꯐꯣꯡꯂꯦꯗꯅ ꯄꯄꯤ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯑꯦꯟꯖꯦꯜ ꯃꯦꯁꯦꯖ ꯂꯥꯛꯄꯒ ꯌꯦꯡꯗꯦ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩ ꯅꯣꯡꯃꯇ ꯃꯄꯥꯅ ꯑꯗꯨꯝꯅ ꯁꯥꯎꯅ ꯆꯩꯗ꯭ꯔꯤꯕꯅꯤ ꯃꯍꯥꯛꯅ ꯂꯥꯜꯂꯨꯔꯦ ꯍꯥꯏꯕꯁꯨ ꯈꯪꯏ ꯁꯨꯅꯤꯇꯥꯅ ꯆꯥꯊꯣꯏꯕꯤ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯃꯥ ꯑꯩ ꯆꯥꯔꯣꯏꯒꯦ ꯌꯥꯗꯦ ꯁꯦ ꯅꯣꯏ ꯕꯕꯥꯅꯅꯦ ꯐꯍꯟꯅꯤꯡꯕꯒꯤ ꯈꯔ ꯉꯥꯡꯕꯕꯨ ꯀꯩꯗꯧ ꯆꯔꯥ ꯍꯦꯟꯗꯣꯏꯅꯣ ꯆꯥꯛꯇꯨ ꯆꯥꯗ꯭ꯔꯗꯤꯅꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯁꯅꯤꯀꯣ ꯂꯥꯛꯑꯣ ꯃꯃꯥꯅ ꯅꯝꯗꯅ ꯆꯥꯛꯇꯨ ꯆꯥꯔꯅꯕ ꯀꯧꯊꯣꯛꯂꯦ ꯍꯥꯏꯔꯒ ꯀꯤꯆꯟꯗ ꯆꯪꯃꯤꯟꯅꯔꯛꯏ ꯃꯄꯥꯅ ꯉꯥꯏ ꯂꯩꯔꯝꯃꯦ ꯏꯆꯥꯊꯣꯏꯕꯤ ꯄꯄꯥ ꯋꯥꯏꯒꯦ ꯑꯩꯈꯣꯏꯅ ꯏꯆꯥꯕꯨ ꯑꯄꯤꯛꯄ ꯑꯉꯥꯡꯗꯧꯅ ꯎꯔꯕꯁꯨꯅꯦ ꯀꯅꯥꯒꯨꯝꯕꯒꯤ ꯃꯃꯤꯠꯇꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯑꯗꯨꯅꯅꯦ ꯍꯌꯦꯡꯗꯒꯤ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯅꯣꯏ ꯃꯃꯥꯅ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯇꯝꯁꯤꯜꯂꯨ ꯍꯣꯏ ꯄꯄꯥ ꯌꯦꯡꯉꯨ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤꯅꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄ ꯍꯥꯟꯅ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯍꯩꯒꯗꯕꯅꯤ ꯃꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯣꯏꯒꯤꯅꯦ ꯑꯍꯥꯟꯕ ꯒꯨꯟꯅꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯇꯝꯁꯤꯜꯂꯨ ꯃꯆꯨ ꯇꯥꯅ ꯂꯨꯅ ꯅꯥꯟꯅ ꯇꯧꯕꯁꯨ ꯍꯩꯖꯤꯜꯂꯨ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯆꯃꯣꯠ ꯇꯧꯒꯅꯨ ꯐꯤꯃꯛꯇ ꯁꯨꯔꯁꯨ ꯃꯆꯨ ꯇꯥꯍꯜꯂꯨ ꯃꯗꯨꯅ ꯃꯤꯅꯅꯦ ꯋꯥ ꯃꯊꯛ ꯊꯝꯕ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯤꯀꯣ ꯁꯨꯅꯤꯇꯥꯅ ꯍꯌꯦꯡꯗꯒꯤ ꯃꯃꯥꯅ ꯂꯣꯏ ꯇꯝꯕꯤꯔꯗꯧꯅꯤ ꯍꯣꯏ ꯃꯃꯥ ꯁꯣꯝꯗꯅ ꯃꯥꯔꯁꯤꯅ ꯌꯥꯏ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯄꯥꯕꯨꯡ ꯍꯣꯏ ꯍꯥꯟꯅ ꯄꯤꯖꯈ꯭ꯔꯣ ꯑꯩ ꯀꯣꯟ ꯆꯥꯔꯒꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯔꯛꯅꯕꯅꯦ ꯁꯤꯟꯒꯅꯨ ꯂꯥꯛꯑꯣ ꯉꯥꯏꯍꯧꯔꯕꯅꯤꯀꯣ ꯆꯕꯦꯡ ꯌꯥꯝ ꯉꯥꯡꯉꯛꯀꯅꯤ ꯇꯜꯂꯦ ꯍꯥꯏꯕ ꯍꯦ ꯅꯣꯏꯗ ꯉꯥꯡꯗꯅ ꯃꯤꯒꯤ ꯃꯆꯥꯗ ꯉꯥꯡꯉꯨ ꯌꯥꯕ꯭ꯔꯣ ꯂꯥꯛꯑꯣ ꯃꯃꯥ ꯀꯨꯝꯃꯤꯀꯣ ꯖꯦꯀꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯔꯁꯨ ꯃꯌꯨꯝꯒꯤ ꯆꯥꯗ꯭ꯔꯤꯉꯩ ꯄꯨꯛ ꯊꯟꯗꯕ ꯅꯨꯄꯥꯅꯤ ꯆꯥꯛꯄꯨꯗꯤ ꯂꯥꯝꯃꯦꯕꯨ ꯑꯁ ꯇꯟꯈ꯭ꯔꯦꯗꯀꯣ ꯆꯥꯛꯄꯨ ꯂꯥꯝꯂꯗꯤ ꯎꯄꯥꯏ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯦ ꯃꯌꯥꯝꯗꯨ ꯆꯥꯕ ꯍꯧꯅꯗ ꯉꯥꯏꯔꯝꯃꯤ ꯖꯦꯀꯣꯕ ꯂꯥꯛꯑꯣ ꯖꯦꯀꯤ ꯀꯤꯔꯨꯞ ꯃꯄꯥꯕꯨꯡꯗ ꯌꯦꯡꯉꯤ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯔꯦ ꯖꯦꯀꯣꯕ ꯏꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯂꯝ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤꯕꯅꯤꯅꯅꯦ ꯄꯨꯔꯁꯤ ꯑꯕꯦꯝꯅ ꯌꯥꯏ ꯃꯈꯣꯏꯁꯨ ꯈꯔ ꯄꯨꯊꯣꯛꯄꯤꯗ꯭ꯔꯗꯤ ꯏꯃꯨꯡꯁꯤꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯂꯤꯌꯣꯟ ꯑꯩꯈꯣꯏꯗꯤ ꯃꯥꯔꯁꯤꯅ ꯍꯩꯃ ꯅꯣꯏ ꯑꯍꯨꯝꯗꯤ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯤꯗꯨꯗꯤ ꯅꯣꯏ ꯑꯍꯨꯝꯗꯤꯅꯦ ꯂꯩꯍꯧꯔꯣ ꯀꯣꯟꯅ ꯆꯠꯂꯣ ꯃꯊꯪꯗ ꯖꯦꯀꯤꯗꯤ ꯀꯩꯝꯇ ꯈꯪꯗꯕꯅꯤꯅ ꯀꯥꯏ ꯆꯠꯄꯩꯅꯣ ꯍꯥꯏꯅꯩꯁꯤꯕꯣ ꯖꯦꯀꯣꯕ ꯅꯣꯏꯗꯧ ꯍꯣꯏ ꯑꯩꯈꯣꯏꯗꯧ ꯍꯣꯏ ꯃꯌꯥꯝꯗꯨꯒꯤꯅꯦ ꯄꯨꯂꯞ ꯕ꯭ꯔꯤꯟꯗꯥꯕꯣꯟꯗ ꯎꯁꯣꯞ ꯀꯠꯄꯩꯅꯤ ꯍꯞꯇꯥ 2 ꯍꯦꯟꯅ ꯂꯩꯔꯛꯀꯅꯤ ꯅꯈꯣꯏ ꯑꯍꯨꯝ ꯅꯤꯡꯊꯤꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯅꯣꯏ ꯏꯕꯦꯟꯁꯨ ꯆꯠꯅꯤꯡꯉꯤ ꯍꯥꯏ ꯄꯨꯂꯞ ꯆꯠꯂꯨꯔꯒꯦ ꯑꯦꯛꯖꯥꯝꯗꯣ ꯂꯩꯇ꯭ꯔꯗꯤ ꯅꯣꯏꯁꯨ ꯄꯨꯂꯞ ꯆꯠꯄ ꯌꯥꯕꯅꯤ ꯑꯁ ꯑꯩꯅꯗꯤ ꯍꯌꯦꯡ ꯆꯦꯟꯒꯦ ꯈꯟꯕꯅꯤ ꯃꯌꯥꯝꯗꯨ ꯉꯛꯅ ꯀꯩꯕꯣ ꯍꯥꯏꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯒ ꯖꯦꯀꯤꯗꯨ ꯚꯥꯞ ꯇꯥꯔꯛꯇꯨꯅ ꯋꯥꯀꯤꯡ ꯆꯠꯁꯤ ꯍꯌꯦꯡꯗꯒꯤ
ꯐꯥꯏꯠꯁꯨ ꯇꯝꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯄꯥꯕꯨꯡꯗ ꯖꯦꯛꯁꯟ ꯄꯣꯛꯄꯗꯒꯤ ꯀꯥꯎꯕ ꯊꯤꯟꯕ ꯐꯨꯅꯗꯅꯗ ꯂꯥꯛꯂꯕ ꯅꯪꯕꯨ ꯀꯔꯤ ꯑꯃꯨꯛ ꯍꯩꯅꯤꯡꯉꯤꯒꯦ ꯅꯪꯅꯒ ꯐꯥꯏꯠ ꯍꯩꯔꯒꯅꯦ ꯎꯖꯥ ꯃꯦꯂꯥ ꯁꯥꯅꯕꯅꯤ ꯍꯩꯅꯤꯡꯉꯨꯅꯨ ꯏꯕꯣ ꯖꯦꯛꯀꯤꯅ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠꯀꯤ ꯆꯠꯅꯕꯤꯗꯨꯕꯨ ꯃꯨꯠꯄ ꯌꯥꯕ꯭ꯔꯣ ꯑꯩꯁꯨ ꯏꯙꯧꯒꯤ ꯑꯗꯨꯃꯥꯏꯅꯅꯦ ꯐꯥꯏꯇꯔ ꯑꯣꯏꯗꯣꯏꯅꯤ ꯀ꯭ꯔꯣꯔꯄꯇꯤ ꯑꯣꯏꯈꯥꯏꯗꯣꯏꯅꯤ ꯖꯦꯛꯁꯟ ꯍꯦ ꯍꯤꯟꯖꯥꯡ ꯑꯁꯥꯕꯁꯦ ꯁꯤꯅ ꯅꯃꯥꯏꯗꯣ ꯍꯩꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯇꯨꯃꯤꯟꯅ ꯆꯥꯛꯇꯨ ꯆꯥꯎ ꯖꯦꯀꯣꯕ 이해 제 까리뇨네 이수게 빠바네 오이오지스노 야이마 이수나부 빰나디 다우 호이나 아드게 할락버가네 다우나 로이나 담비니 호이도 담비요 아타이 푸드스나 아메리칸 고텔렌 마푸돌레 아도 하이라가 푹 허갈레 베슨다 마코투 하마가 토크레 잭슨 겜트 콤데 마얌드수 노미 뜨민 싹드 자리 통모름데 게모 hꯧ직부디 하이트리버니나 카나 호루야 본데 하이라까나 강니 잭슨 어이 플레이스랑 중에드네 팟짱크로나 호이 빠봉스 파이팅 캑캑 잭기 ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯗꯁꯨ ꯆꯥꯕ ꯂꯣꯏꯅꯔꯒ ꯍꯌꯦꯡꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯃꯥꯒꯤ ꯄꯦꯛ ꯇꯧꯅꯔꯤ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯃꯌꯥꯝꯗꯨ ꯉꯟꯇꯥꯅ ꯍꯧꯒꯠꯅꯔꯒ ꯃꯥꯒꯤ ꯃꯊꯧꯁꯤꯡꯗꯨ ꯁꯠ ꯂꯣꯏꯁꯤꯟꯅꯔꯒ ꯄꯨꯂꯞ ꯏꯕꯨꯙꯧꯒꯤ ꯂꯥꯏꯁꯪꯗꯨꯗ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯔꯦ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯆꯠꯂꯣꯏꯗꯕꯅꯤꯅ ꯃꯌꯥꯝꯗꯨ ꯊꯤꯟꯅꯅꯕ ꯂꯣꯏꯁꯤꯜꯂꯤ ꯖꯦꯛꯀꯤꯅ ꯑꯩꯈꯣꯏꯅ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕ ꯇꯥꯔꯦꯅꯦ ꯏꯗꯤꯁ ꯑꯣꯏꯇꯥꯕꯅꯤ ꯀꯩꯅꯣ ꯃꯗꯧ ꯍꯣꯏ ꯃꯄꯥꯕꯨꯡ ꯍꯣꯏ ꯄꯨꯂꯞ ꯊꯤꯟꯕ ꯆꯠꯈ꯭ꯔꯦ ꯍꯜꯂꯛꯑꯒ ꯀꯣꯂꯦꯖ ꯀꯥꯅꯕ ꯑꯃꯨꯛ ꯂꯣꯏꯁꯤꯟꯅꯩ ꯖꯦꯛꯀꯤꯅ ꯉꯁꯤꯗꯤ ꯑꯩ ꯆꯠꯂꯔꯣꯏ ꯌꯨꯝ ꯁꯪꯍꯧꯔꯒꯦ ꯂꯤꯌꯣꯟ ꯑꯁ ꯄꯨꯂꯞ ꯆꯠꯂꯨꯁꯤ ꯀꯩꯅꯣ ꯖꯦꯛꯀꯤꯅ ꯅꯣꯏꯅꯤ ꯆꯠꯂꯣ ꯑꯩꯅ ꯕꯤꯠ ꯌꯥꯝ ꯂꯩꯇꯦ ꯉꯁꯤꯗꯤ ꯂꯤꯌꯣꯟ ꯍꯣꯏ ꯑꯅꯤꯗꯨ ꯀꯣꯂꯦꯖ ꯆꯠꯈꯤꯕꯒ 마수 로이슬라가 엔젤기 문학들 라이 엔젤수 폰 스위치 오프 ꯊꯝꯕꯤꯈ꯭ꯔꯦ ꯐꯅ ꯀꯨꯏꯅ ꯂꯨꯝꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯄꯨꯡ 2 ꯇꯥꯔꯀꯥꯟꯗ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯖꯦꯛꯀꯤꯅ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯒꯠꯂꯛꯇꯣꯔꯤ ꯑꯉꯥꯡ ꯁꯣꯏꯅꯥꯎꯁꯤ ꯀꯣꯏꯕ꯭ꯔꯕꯨ ꯑꯩꯅ ꯏ ꯄꯪꯀꯥꯗ ꯀꯥꯔꯛꯇꯧꯔꯤ ꯆꯞꯈꯥꯏꯔꯒ ꯍꯦꯛ ꯍꯥꯠꯅꯤꯀꯣ ꯃꯊꯟꯇ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯗꯨꯗ ꯏꯁꯧ ꯄꯂꯥꯡꯗ ꯂꯥꯡꯉꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯅꯤꯗꯨ ꯀꯣꯂꯦꯖ ꯍꯜꯂꯛꯑꯦ ꯂꯤꯌꯣꯟ ꯑꯁ ꯀꯥꯎꯏꯅꯤ ꯀꯥꯔ ꯁꯣꯔꯨꯝꯗ ꯑꯃꯨꯛ ꯆꯠꯂꯨꯗ ꯌꯥꯔꯣꯏ ꯉꯁꯤ ꯇꯣꯂꯣꯞ ꯄꯤꯕ ꯅꯨꯃꯤꯠꯅꯤ ꯗꯧꯅ ꯍꯥꯏꯔꯝꯕꯅꯤ ꯏꯗꯤꯁꯅ ꯑꯁ ꯋꯥꯔꯀꯥꯟꯁꯤꯗ ꯍꯣꯏ ꯆꯠꯂꯨꯔꯁꯤ ꯂꯤꯌꯣꯟ ꯑꯗꯨꯒꯅꯦ ꯑꯔꯦꯝꯕꯗꯣ ꯑꯦꯀꯥꯎꯟꯗ ꯍꯥꯞꯆꯤꯜꯂꯨ ꯍꯥꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯀꯤ ꯁꯤꯖꯤꯟꯅꯅꯕ ꯂꯩꯕꯅꯤꯅꯅꯦ ꯑꯔꯦꯝꯕꯉꯩꯗꯣ ꯄꯨꯂꯞ ꯕꯦꯡꯛꯗ ꯆꯠꯂ ꯊꯝꯃꯨꯔꯁꯤ ꯏꯗꯤꯁꯅ ꯍꯣꯏ ꯑꯁ ꯉꯁꯥꯏꯅ ꯌꯥꯏꯗ ꯁꯤꯟꯅꯔꯝ ꯌꯥꯝꯃꯤ ꯇꯠꯈ꯭ꯔꯦꯗꯅ ꯊꯣꯡꯅ ꯂꯤꯌꯣꯟ ꯅꯠꯇ꯭ꯔꯒ ꯌꯥꯏ ꯊꯥꯔꯁꯤꯔꯣ 이디스 남다 하나 항 아니도 제키 카드 상해 제킨 할라보 야 능 car showroom dum satlaga staff singdo salary piugera aduga arima pisa singdo bank da daugi account da pula hapsilamo ngamdreso khoido nu khoido sawbani lion khoido sawningi ba noina ba tawbe sawru yare lion hoi ado nungdagi sakto khathomo zaki kemta khomde ani du sakre college hala su sinaramba mayamdo soybe yadabanina ani du satpe yaba satluraga halakpada henjang na pi nga sa ka sulele idisna wabudi warebo home phawda phatsalaga ne nga do kilo 10 du piramsira leon yai pirams angang do saringamne idisna adadi desk layers leon hoi